Panampausi edigi maruibi I pausin khungusaraga Manipur top channel gi maikidigi miyamda thamjagi ahanbada Dr. Amit Kumar gi yumda bom langshilambagi thawong taragi saishuno kanem tokre Asumbagi damak oirabasu hingsa haibasidi aranba thawongni khaidem mani Dr. Amit Kumar gi yumda bom langshilambagi thawong akan mamongna kandem tawi Asumbagi damak oirabasu hingsa haibasidi aranba thawongni Miam kham thengna wana ringai sairakta aki khang pibagi thabak satharakliba si khongkham handokpana sungkhani haina taragi saishugi chairman khaidem manina phongdorti khore ahongai ahan beleraki complete hearing solution complex ta leiba taragi saishugi office ta ngasi pangthokiba pawgi mifam amada khaidem manina phongdokibada taragi saishugi executive member amasu oiriba Jenims ki neurosurgeon Dr. Amit Kumar gi bamol laikai da leiba yumda masa khangdaba khulai paibasina bom pakai anduna potsai ama ata tholambi thawong sikanem tawi yana da banatragana diman gi bu oirabasu bom langsinbagi thawong asidi aran bani haina lawni asumbagi bu oirabasu aran bagi bu oirabasu hingsa satha vaibasidi aran ma thawong naki magna makha taroduna tha taragom de helaglaba state asigi irang asina miyoi kya lanjena duna lamdam asigi miyam kham thena wana ringai sairakta ekhoi masel marakta onsinabagom Mami tarakpa simak lepthibani Laingak lo leitabagum center nasu langthokna thambaga sap manraba Manipur gi phiba masi mapu pandabu khunaya magi lambi da sangsilakpaga pangkhak oire yadaba fana oirabasu misa miyam da aki ekhang pibigi thaba sidi khongpham handok sungani asiguma thawong sing asida sienari besing lengana exceloka phontu aidi amaromda pawgi mifamadu da jeribam gi haujuk oirakliba phiba masi gi matangna khaidem manina phongdokibada Minister ki convoy de nomai kapsilakiba thaudok to senabasinggi mathak hauju khawgi oinadi action lokhapgi mamita de masidana tana Indigenous Tribal Advocacy Committee ITAC haiba loop amana Perzol Zeribam amadi Tamenglong da State Security Force sanglaktana ba akan bo afam thamlakpa amadi sectarians oiba mawong da Kuki militants group ni haiba amana fawa Imphal Zeribam lambi da mitei gari drivers sing yauna State Security Force sing satpa yaro habigi wapam thamlakpa sida lengan hauju fawa action lakotana leiba asimak angapani lengan nupa thona thabak taw ngamloidaba leiragana miyamda sengna ngamloi hairo haikena su pau sida sumakhatari atopa pawmana Assam Rifles na khulngakpa ani phajinkhibagi mayokta National Highway thingmagi khongjang sangsinkhre lengang na asan mirai naibagi thawong sathari maira paibi Thabal district ki langathel da khulngakpa volunteer ani fundrai da leiba 13 AR gi kangbuna phajinkibabu yaningdaba phongdokpa loinana volunteer ani edu khudak sadokna taksiladuna ngasi ayuktagi hauna khongjom circle gi maira paibi amadi miyamna National Highway 102 Imphal More lambi paringi fundrai lamkhai mapada lambi thingbi khongjang sangsin ki bawkhre lambi thingbi khongjang aduda karamata satok sin tawbi hankidre khulngakpa mi ani edu ngarang nungthil Bung mari makhairam tabara 13 AR gi kangbu amana sora kaithil gi fogat kibani AR na phakraba khulngak pami ani edu wabagai digi iriba mitai amasum hianglam dagi sanathui mitai kawi hairi ngasi gi lambi thingbi khongjang adu saruk yakhibi maira paibi amana hai langathil khulngak riba volunteer ani ngarangthil kaithil kabaspada fundrai gi AR kangbu sina phajin kibani hauju makhoi ani kadaira thambano haibisu sapsana khangandi khulngak pasing phajiliba si lenga ki karamba thawong no hain hangladuna Kuki singna tawning ba tawbudi lenga sina tumina yenglaga leiri aduga mitei khulngak pasing na fogat pagi thawong si hausiki lenga sina asan mirai nai bagi thawong sa thagani thawong si maira bai bising ya bangamloi phajin kiba khulngak pasing athuba matamda mama ikoi da sina gadabani makhoi ani da maral sijalaga court ta puthok pasi yaroi khulngak pa ani ru thadok triba phawba lambi thingbagi khongjang adumak sangsin ki gana ki Ningsing bayai khulngakpa ani 13 AR na phajinkhre haiba pau mathang tanarakpadagi ngarang numidang langathel yauna khongjong circle gi khulsingi masing yamlaba miyamna khongjom PS thomjinduna phajinkiba sing thadokna bataksinki miyamna phundra gi 13 AR gi post thomjinduna khulngakpa ani thadokna bataksinki maduda AR post ani edudagi nomai kapthorakibani miyam gi ihawadu
ngarang ahing atingba phawba sangsinghibani amaromda Thawal district ki khulngakpa miyoi ani AR fajankhibagi mayokta Imphal More lambi thingzuluba du miyam amadi security force ki marakta wari sanaduna yanaba purakpadagi lambi thinggi khongjang handokhre hari atopa paw madana mikhal loibaga Manipur gi wathok loisingani hairamba home minister Manipur da lakadabani CPI Lok Sabha mikhal loibaga Manipur gi wathok loisingani haihiba Union Home Minister Amit Shah Manipur da laktuna lan asi lusillu haina Communist Party of India CPI Manipur State Council na phongdorakli CPI na thadorakpa chirolamada jiribam phawba sandorakli ba lan asi center na mating panglibra haibasi miyam na hangduna laklabo hangamani lan asi da lengana kari thaudang lawgadagi haibadus masi phawba mayek sing upa phangdri Zeribam khakta natana amuk na hongnana kautruk amasung Moirang Purelda akan mamongna lan chatrakli maram asina state asida thokliba lan asu loisinge haibagi thajaba du laitri mikhal loibaga Manipur gi wathok loisingani haikiba Union Home Minister Amit Shah masam Manipur da laktuna lan asu loisingadabani laibak ki luraba thawdo wathok kya waroisin purakpa ki muhutta Prime Minister na Orissa amadi Andhra Pradesh ki Chief Minister singi wasaki thoramda sattuna sargyariba si Kari maram gino Manipur gi wathok asi Prime Minister amadi Maraibak thokpa wathok natabra Mamang gi ani suba PM gi tamda usinadana amadi khangsinadana leiruraba su haujikti khangtham thokle Manipur gi problem asi India miyam gi thengnariba human problem amani masida kariguma Prime Minister na khangsin usinadaba tarabadi Prime Minister ama oibigi matik sari bra haibisi miyam na soidana hangnarakani maram aduna handaki ahumnak suba Prime Minister Modi gi tamasida Manipur gi Chief Minister kauduna assembly mi phamanduna punnamakpu sangtaina ba purakna bokona phamthoi maduna taduna leba asigi tuan be state singi Chief Minister singi wasak pathiduna leirabadi India si India oigani thajadre Manipur gi Chief Minister na su CM ama oibigi sapsaba magunadu phongdokpiu Zeribam gi oiriba phibam asida hakthengna satuna madi kautruk Moirang Purel da su Chief Minister na satpamthui kodong thiba thokliba mafam sing asida lenga ki maikei digi matik jaba security force sing thagadabani masida natana central force sing gi high officer sing kauduna makoina sathariba asoiba thawsal sing wakal tahanduna solution purakna balambi yatpa mathau tai haina su serol asina phongdorakli atopa paomana numit nini gi khana nainaba mifam pangthoklagani miram gi satnabida lupsinduna ipai puna thamlamba satnabi kauthokpadi langani thakaba mitei miram gi satnabida lupsinduna ipai puna thamlamba satnabi kauthokpadi langani matam sana thingaudrabadi ekhoi gi satnabi mutkhibi yai miram gi matau tamdana lamdam asigi thawdo wa thokta ka henba thawong satharakliba si thingaubu sungani haina organizing committee convener paunam thakaba mitei ni phungdorakli ngasi tungan melup taragani pana punsinduna semba organizing committee numit nini gi khana nainaba mifam na sinduna Imphal gi major khul da leiba Manipur press cup ta pawmising unaba mada thakaba mitei ni phungdokhibada pokpadagi siba phawbagi thoram singda honglakliba masat amadi masina khunai gi sitmilonda piriba saitheng haibisida tha sigi taragani thu amadi kun de Manipur University gi MIMS lecture hall da numit nini supna miyam gi khana nainaba mifam ama pangtholagani mifam asida miyam na saruk yabiu lamdam asigi thawdo wathok sing maru oina luhong khongdong ba amadi haijing po na singba thoram singda mapalam gi sanabi pusilaktuna ka henba senpham sing thada duna kek inaba amadi phijang khanbigi satnabi kya lakliba sigi matangda miyam gi mifam asida naina duna miyam na dorap warep ki matungina thabak thoram sing pekhalagani lamdam asigi mausada ki leraglaba ipai puma thamlamba satnabi kya nathaiduna mapalam gi satnabi da lupsinduna ahong bam lakliba si matam sana thingaudrabadi aikhoi gi leijaramba satnabi sing mutkibi hai matam gi ahong ba kya laklaba si isagi nat amadi satnabi kauthokpadi khakmrot maram aduna lamdam sida leiriba miyam gi miram gi satnabi na pirakliba sapo si thingnabagi dama wamana sangsilakliba khongjang asida aikhoi punna karama mongda sagotkadagi haibadu nainaba sungani tha asigi kungani thu amadi kungu humdoida Manipur University da hiram asiga mari leindana pangthokadoriba mifam asida miyamna saruk yabiu haikenasu pau sida makhata na palakli atopa pawman ziribam amasu Manipur gi wathok loisinna ba assembly mifam kudakta kaugadabani nupi maru mamang saigi me ahumdagi satharaliba Manipur gi wathok asinga sidi lamjau thona sakpa lamaigum ziribam nasu sandokre
Manipur amasung India ki double engine lenga asi asuk sanglaba sei henjilaglaba matam asi phawbada kaw thabagum thaduna thamliba khulai paibasing lakshin mangamdri zerida ama halambada natana yumkai kya lenga ki loisang sing police outpost phawba mai thaduna tangoi olankre mathwai hingnaba miyoi sa kya zeri khakta natana Assam phawbada lanjina halakli haina All Manipur Nupi Maru AMNM gi President TS Sakhina Thadorak Pasirol aman Fudurakli Zero Lasina Makataraduna, Se Minister Masamaki Security Advance Group the Fall Bonumai Kapsilaki, Hausiki Anawut Ama First MRG CEO Dr. S. Ibomzana Lusingba, CMG Advance Team Ama, Impal Ziribam Makagi Lambida, Tek the Kaidana, Ziri Yokre. Ziribam Gilu Robert Anjashida, CM Hautingana Sat Pahivasi, Gana Bahangudi, Adabu, Sao Krabu Watu Asi, Solution Purakani Habitudi, Uba Pangdi Hadi. Maramaduna AMNM gi Maikai gi Manipur State Assembly asi kudak ta kauraga wathok asi solution yana bi special oina khanagadabani loinana laibak hainaba sinmana kana kanano yumcha kaya mai thari ba mihat mi punsa tharak liba makoida karamba dandi pifam thokpai gi haibadu khanakam thoi tawgada ba sapsaba warep lawgadabani hari loinana jaribam gi handaki wathok asi lenga ki phamnai ba singna insinduna Laibana di kana pa phangoi khulai matik sana paiba miyoi kya thaurang tawduna leire khanglaba phawda maral thangsina duna leiribasi nupi marumna yaningdaba phongdorakli aduga loinana hauzi borobekra lanjenari ba miyoi khara awaba phibamda leire hairabasu makoibu mafam jaba relief camp singda hongdokpa ngamdribasi karigidamaktano nupi marup ki maikaidigi su lanjenari ba punamak masa masagi inkhol amasum masagi yum inkolda lehenjaningi makoida matik saba security piduna lanjenari ba punama pune taba punsida hanjin hangadabani asiguma kangbu gi mathakta thokpa asi ana yawa crisis asi Manipur gi mapana thokpadi Bharat ki prime minister amadi home minister na hekta pum sangi adubo Manipur gi wathok asidi makoina tumina lesili sai ama hena PM wa ngangu yakhitabani handakti anawba lainga ama lakli maram maduna sinpha pharaba wathok asi khudak lusinanaba honafam thokli Union Home Minister Suhanagi Amit Sana Pairabanina, Lok Sabha election matungda, solve Togani Haikibanina, Yengduna Levi Yara, Sapsab Oration Pranaba Poram Yatlo Hidenisu, Pauch the Makatari. Makasa Tarako in a Kanglai Paki Mairagi editorial Miami special contain when Miam Lakosaraga Tamzagate. Langa Loishin House Power, Atuki Swanton Lady Versika Digino Haibo Hanglakli. Manipur thokliba kanglup ani gi lan asi sahi ama henjilaglaba phawda lan asi luisina ba lokhom thokpa thaudang do aikoi gi lengak lai oiriba MLA singna hauji phawba lawba ngamdana atuki matik sontna leidiba si leibak miyamna penada ba haibtu hoi MLA sing amat oina punsinduna mareibak Manipur kanana bagi damakta lokhom thokpa thaudang adu lawba sungani hauji phawba Manipur thokliba kanglup ani gi oiba lan asi luisina bagi matangda Bharat ki prime minister na tumina laisiliba si karigino haiduna aikoi gi MLA singna amat oina punsinduna Delhi da satuna prime minister unaduna isang thauna lan asi luisina bagi matang wari saba ngambatai maduna tana chief minister dagi horaga MLA singi imung manungdi misimina yaudi awaba saruk thungdi aikoi di Yakong tumna sari thakli nungaiba punsi amadi hingli haiduna asum laithokpa tarabdi leibak miyamna MLA singi mathakta achauba ihau khongjang ama changsilakani haibasi khangna Manipur kanana ba lophom tokpa thaudang adu lawba sungani ngarang digi hona Manipur leiriba tuan ba imalukya na punsinduna mareibak Manipur kanba ngamdrabadi MLA minister pham thadoklo haiduna makhoi gi mayumda amadi quarter da miyamgi ihau khongjang sangsim bawkhre Masi MLA singna thokan mani matam sana Manipur thokliba lan asi hek horakpaga miyamgi mihut oiriba MLA singna lophom thokpa thaudang adu lawduna lan asi luisina na bahotna ramnabadi hauzik Manipur oiriba sathiraba phiba masi oiramdabasi yai lainga ama isau sauna laina lamdam sigi law and order miyamgi punsi amadi lanthum ngak ngamdaba haibasi loirabani oiriba phiba masi khangna aikoi gi lengak loi oiriba MLA singna tumina laithokpa haibasi Makoi miyamgi mihut oidabagum masagi mathau pangthokpa ngamdaba pangdabagi saklo lawduna leire haibadu takpani matam kuina tumlurabasu hauzikti mikap thakpham thokle Manipur kanana ngak seli haibadu miyamgi mihut oiriba MLA singna khangba ngamgadabani Bharat lengana Manipur thajilakliba central force ngasina thamoi singna Manipur miyam ngak senbagi thabak
ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ MLA-ꯁꯤꯡꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯒꯅꯤ MLA-ꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯩ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎꯔꯤ ꯈꯣꯜꯂꯥꯎ ꯑꯁꯤ MLA-ꯁꯤꯡꯁꯨ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯊꯧꯄꯨꯔꯤꯕ ꯑꯃꯗꯤ DGP ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯂꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯣꯝ ꯄꯥꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯊꯧꯄꯨꯔꯤꯕ ꯑꯃꯗꯤ DGP ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯆꯥꯎꯔꯕ꯭ꯔꯥ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯨꯝꯃꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ MLA-ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯂꯈꯤꯄꯨꯔꯗ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯊꯔꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯊꯥ ꯑꯁꯤꯒꯤ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯃꯤꯇꯩꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯌꯦꯡꯂꯒ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔꯒ ꯑꯁꯥꯝꯒ ꯇꯥꯏꯅꯔꯤꯕ ꯖꯤꯔꯤꯕꯝꯗ ꯑꯃꯗꯤ ꯂꯈꯤꯄꯨꯔꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯀꯁꯥꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯉꯁꯤꯁꯨ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ DIG ꯑꯃꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝꯅ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯔꯤꯕ ꯖꯤꯔꯤꯒꯥꯠ ꯑꯃꯗꯤ ꯂꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯎꯀꯤꯞ ꯄꯨꯟꯖꯤ ꯕꯥꯈꯜ ꯑꯃꯁꯨꯡ ꯖꯤꯔꯤꯒꯥꯠ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ BDP-ꯁꯤꯡꯒ ꯎꯅꯗꯨꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯕꯥꯔꯥꯛ ꯇꯨꯔꯦꯜꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯤ ꯇꯣꯡꯗꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔꯅ ꯀꯪꯂꯥꯗꯒꯤ AR ꯀꯥꯎꯊꯣꯛꯄ ꯉꯝꯈꯤꯕ ꯏꯃꯥꯁꯤꯡꯅꯤ ꯀꯩꯗꯧꯕꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯥꯁꯤꯡꯅ ꯍꯧꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ